Corruption ki Thabak-Thouwong Pumnamakki Ee-pao Pibirak-u October 2023 dagi hauraduna November 2023 phauba Central Vigilance Commission CBC na sinduna Laibak sinba thungna Vigilance Awareness Week 2023 pangthokpaga mari lainana corruption senja thumja ki Thabak-Thouwong Pumnamakki Ee-pao sing huyelan pawda Pibirak-u Grievance redressal amasung whistle blower ki thaudang macha ama logjapoi na namthak amasung tatpat tawba thawong singgi marik sumba report miyam da phongdok jaga nei paw amasung mari leinaba evidence sing Pibirak-pa singgi maming matha section na thamjaga nei huyelan paw mobile phone number 7629854023 internet Thingbagi Matam Sangdokhre Manipur da thokliba wathok asina maram oiraga haukiba May 3 dagi state asida mobile internet amadi broadband service pumnamak thingjinduna lakhiba adu ngarang dagi makhata na numit mangani amaga sangdoklaga November 5 gi nungthil pung 8 ka minute nifuga manga fauba internet service thingkigani haina Manipur lenga ki commissioner Home T Ranjit na khuyek piduna thadorokpa cherol amana khangalak leng